ngasi nungdaram phongba chefongsingdagi maruoiba paukhum ka charaga mayamda share tawjagi ahanbada ex MLA Paunam Brojen gi mathakta sieng mangbagi case file tawkhre Hemanta Wangjing Tentha Kendrada BJP gi merep oiriba Paunam Brojena Sarkar gi masing yamlaba napsagi siengbu khongjomda leiba Maranai brick farm da Lona yadaba mawngda pasilambagi damakta ngarang officer in charge khongjom police station da FIR ama tawinaba sirol pisingkhre maki mathakta amadi agent singda pangadaba case asi Indian Penal Code IPC ki section 120B by 420 by 408 by 409 by 34 IPC ni haina INC ki candidate su oiriba MPCC gi Vice President Moirangthim Hemantana haikre ngasi mahaki mayumda paumising unaba amada mahakna haikibada ngasi November tang amada su napsagi overall control su Thawal DC na oibanina mahaki mafamda su formal complaint ama tawkhre hairaduna DC amasum OC animakta complaint tawbada evidence oiba yaba video clips sing WhatsApp ta thajinduna kangankhre Brojen bu khongjom police station na direct formal arrest tawgadabane police station gi lockup ta thamlaga election thengnagadabane masi aihak na haiba wafam nate law na piriba hak adubane aihak su opposition party da leiba Congress ki candidate ne aigi complaint mari lenaba authority singna mirai bayaroi district administration DC amadi ASP na athuba matamda sport satuna press yauna red sathagadabane haiki Brojen masana su hauji sarkar gi sing mayam ama paisinduna thamli hairibane hiramasi gi matangda khongjom police station da wakatle haiba tabadigi ngarang ehing seng tata road ani singthokre haibigi pau amasu tari Brojen masana su sarkar gi sing mayam maranai sekona thamle hairabanina miyam gi singnaba koknaba hiramsida mari leinaba authority na athuba matamda check tawgadabani hainasu mifamduda makhatana phungdoki haina pausiesna makhatana phungdorakli atop tabada yamna thamoi sone oiraba paw amanamu laingoi puba gari lananaba hotnabada irang turel tatpadagi amasire amathiba khangdri National Highway number 37 Imphal Jiribam lambigi yamna maru oiba None district ki manung sanba tawbam gi irang turelda saba thong tatkhre thawdo asing ase ayuk pung 8 minute kunrom taba matamda laingoi yawba tata sakatara panba thongsi lanthoknaba hotnabada khanghauduna thong asigi maya yorokpa tattuna turelda tasingki turelda gari ama tasingkhre haibigi paw hek khangbaga khudakta tawbam gi khunjasing amasum CRPF ki personnel singna mi kanmagi thabak satakhi laibak thiba thawdo aduda gari adugi handleman kalhaure gari dugi driver adudi sina phangle miye amana thiba khangdri haujik thiba humbagi thabak kana sathari haujik thiba khangdriba miye adu thibagi thabak kana sathari thawdo asi railway construction amadi lanai company amagi gari ni sakatara panba tata dipper truck aduna Jiribam romdagi Dimapur gi lengoi puduna lakibani amaromda thawdo asi thokle haiba paw tabadagi all Manipur road transport and driver and motor workers singi thawmi sing mafam aduda sangsinduna yengsinkhre ngasi gi lebak thiba thawdo adu gari adugi registration number na MN07A 8937 ni irang thong tatpana maram oiraga Jiribamdagi Imphal tamna satkadaba tuan ba potlam sing purakpa gari sing mafamduda panduna lairi haina su pausi isna makhatana phungdorakli marak thana mapan yoiba maru oiba paukhara Turkey da yohabada miyoi kunthrakatre sirei Turkey da yohabada miyoi kunthrakatre sire kaya amana aso opan nangle haina agency gi pauno hairi yohabadu da mayu makai leitraba miyoi kya gi damak laiba aduna sangjafam piduna thamkhre amaromda Philippines ta akan manonglei nungsina yum kai kaya mangtakre haina agency gi pauno hairi pausna makha taraduna akan manonglei nungsit asina maram oiraga miyoi lising kya safagadaba mafam kyara thangdokhrei laibak aduna hauji akan manonglei nungsitna maram oiraga mayum makai leitabagi sauna awaba mayoknari hairi hena sufungdorakli atopa pawa manamo US ta second khudingi COVID-19 case amamam thengnari hairi malemgi oina COVID-19 virus COVID-19 naba masing America ra khwaidigi wangna leibaga loinana sibagi rate su malemgi lebak singi manung khwaidigi wangna leiri agency gi pawgi matung ina lebak asida second amamamda miye amamam COVID-19 virus COVID-19 positive oi hen report tawkhre leba asida hauji oiriba laisat asi yamna kiningai oire hen akhang ahi kyana mot pinakhre second khudingi miye amamam positive oirak pasina leba asida kari tholakpa yabagi haibadu yamna
mi painingai oiri hairi hainasu pauksisna makhatana phungdorakli aruoiba atopa paw amana nomangkha mana phutpagi manil sijinaduna COVID-19 naki ngakthoknaba honasi Chief Minister N Biren COVID-19 laisat asi thengnanaba amadi ngakthoknaba sarkarna leijabi thaduna honari laisat asidagi ngakthoknaba semriba SOP asi ngakna lebak miyamna satpinaba Chief Minister na appeal tawbaga loinana Manipur gi yumgi konthong mayada marang kaina haunariba nomangkha mana sijinaduna COVID-19 nagi ngakthoknaba honabiu haina Chief Minister N Biren na miyamda appeal tawkhre Chief Minister na phungdoraklibadi nomangkha mana asi ningthina samthoklaga patra amada ningthina phutlaba matungda nomangkha mana phutpagi manil adu hakthingnana natonda yaisil halaga source singkhat singtha tawduna yamdrabada minute 5 rom sanabiyo manil singadu sathokhidanaba phi amana koki saruk singadu ningthina kopsilaga sor singkhat singtha sanagadabane Chief Minister na hai nomangkha manil phutpagi manil sor singkhat singtha tawduna COVID-19 laisatagi ngakthoknaba honaba asi mak masamak yamna toina sathare masi tawba matamda sor honba nungaibata natana haksang pumba yamna nungaiba ama phawi maduna hairiba nomangkha mana phutpagi manilda sor singkhat singtha tawbagi kanglon asi miyamna sathabirabadi COVID-19 dagi khara makhai ngakthokpa ngamgani haikianasu pauji asina makhatana phungdorakli amasung pausu lusilakpo oina ngasi goiba pung 13 da Manipur goiba COVID-19 update ta Government of Manipur COVID-19 command control room lagi thadrokpa press release number 221 da ngasi goiba pung 13 da miyoi saniga nifuga taret general population lagi COVID-19 na positive oire saniga nifuga taret asigi manungda sama taraga mapan amana nupani aduga sama kungani amana nupini aduga atopa miyoi amana Central Armed Police Force tagini hairi ngasi positive oiragliba miyoi singsi Imphal West dagi marfuga taruk Imphal East dagi humdraga tare Thawal dagi taraga humdoi Kangpokpi dagi mapan None dagi ama Urkhul dagi ama Bisnupur dagi kungamanga Kaksing dagi mari Senapati dagi ani Chusampur dagi tara humdoi Tamenglong dagi tara humdoi Jeribam dagi ama amasum Sandel dagi ani ni hari aduga makhoi singasi loinamak hai makhoi travel story leitaba local transmission oin launarakpa miyoi ngakten haire adubu hauji makhoi ge lokhatpham thokpa section thorangsing lokhat kre covid care facility de sip taw kre amasu contact tracing na tawba maru ebasing lokhat kre hari adu ngasi pung kun ga mari da mi ahum COVID-19 na positive oiduna laikidre mi ahum asi ahan mada sei humdra sure mahak nupani Imphal West tagini ani subasina sei yankhai ga manga sure mahak nupani mahak Thawal lagini ahum subasina sei nipu sure mahak su nupani mahak Imphal East tagini hari makhoi singasi loinamak Jenims Hospital laikitaban hari aduga apunba COVID-19 na positive oikiduna khoi Manipur laikidaba mi masingsi sama ga humdraga mathoi sukre aduga ngasi pung kun ga marida Manipur COVID-19 na phagiduna discharge tokiba apumna mi masingsi saniga ahumni haina su press release asina makhatana phongdurok losilakpo na pawng tanga hapsaramge ibobi matamda Imphal gi segment taretagi aphaspat lakthoklaga sahi mari pharaklaba CM na ma ki kendra dagi phawba aphaspat lakthopa ngamdribasi karigino Nasir gi mathau mangamdi November gi sajat taret loire aduga Kabarstan da thakragani Congress Lilong kendra da atopa masu candidate oiri ma ki nomination file tawbra sai taramathoida class 10 pass tawi hari sai taramathoida class 10 pass tawi haibasi malemasida lairamloi mak pu karamba jibano haina hangladuna mak asi karamba graha dagi lakpano haina su hangki masi oiba yadaba potni mak sai taramathoida pass tawi hairabadi mahak atopa graha dagi lakpani haibani masina takpadi mahak metric phawba pass tawde haiba takpani asiguma miyo asida Chief Minister puthokiba Lilongi miyamna vote pige hairibara haina su hangki lainga asinadi ngahak laitaba sei taraga manga palamba Congress na kari toramloge haina lauri aduga BJP gi nampu hapuda semba lainga asina hujik phawbada karibu tawkhrabage haina su hangladuna lainga asina singtam nungsinare miyamga police ka kari su tawnadre go to school go to hill go to village haina lauri Congress na lusingba ibobigi matamda singtamda kari su tawramde khudam haibabu singi kendra kunda Congress ki candidate loina thadokhi adubu khulai paiba miyoi kayana hatpa soinai hanba kya tahonkhibani adugumba kaya tauna kendra mapal Congress na karakhibani maramaduna ibobigi matamda singi miyamna ibobi yaramdragasu kungi manungda Congress na mapal karamgadra haibasi CM Birena khangbiyo awubana akhangmana tabra nokadabu wapam CM amana ngangbasi tawbigano haiki BJP na lusingba lenga asina sahi mari phajilaglaba
असी फाव मणिपुर करी तौरमी हाइन हंगलदुना बॉम टॉप नोंमई लेकाई खुंगंगी मियोई क्या फारगा लुपा लाख क्या रेंसम तानखिबा मतमदुदा मियाम मपान थोकपा किनरमे मतमदुदा मिहात मिपुन क्या तौबदुदी मरा लेबसिंग कोना लेप्ससनो असिगुंबा कया अदुदगी कोकनबा इंग सिकप लमदम अमा ओहेननबा इबोबिनु इम्फाल की असेंबली सेगमेंट तरेतगी अफसफात लौथोखी अदुबु सीएम बिरेंगी सही मरी फरकलबा लेंगा असिना अतैमक तौद्रबसु माकी केंद्रदगी फाव अफसफा लौथोकलंबदी अखोइना माकपु थगतपिगदबने असिगुंबा चिंगदना इंग सिकपा पुलिस का मियामगा नुंसिनरे हाइना लाउरे असिगुंबा मीना ngang वादु मियामना लौबिगनो बीजेपी ने करी थबक तौरमले फुता पथा खरा साबसिदी थबकने हाइबा यारोय मांगना हाइखी लेंगा असिगी गो टू विलेज असिदी गैस योनबा सत्प ओइरमले गो टू विलेज की मरुमदा लेमना गैस पीरी हाइरी अदुबो कांग्रेस की मतमना गैस की ममल लुपा संवा योरमदे हौजिक्ति गैस की ममल लुपा लिसिंग हेले मसी गो टू विलेज की मरुमदा सेल तानमो ओइरमले गो टू विलेज गो टू हिल न लमदम असिदा करी अहोंगबो पुरखरबगे हाइनसु हंगलदुना कांग्रेस न करी थबक तौरमी हाइरिबसी तावदा नोकनिंगी बीजेपी की कैंडिडेट ओइरिबा नसीर यावना मियोई तरुक दिल्ली दा बीजेपी यावजगे हाइना सतलुरगा यारक्तबदगी दिल्ली दगी ऑक्टो तोंगलगा हलखी मिनिस्टर की थाकता लैरमलबा मिसक अमना ऑक्टो तोंगदुना हलकपा असिना ताकपदी मा ऑक्टो सर्विस तौजरगे हाइबनी अदुबु लिलोंग केंद्र की मियामना तौहनगदौरिबनी नसीर की मथौ मंगमदी था असिगी तरेता लोइसिलसी अदुगा कबरस्तान थाखरसी अदुना बाय इलेक्शन लिलोंग एसिदा कांग्रेस की कैंडिडेट ओने थगलिबा एमडी अजीजुर हक खान मियामना वोट पिबिदुना केंद्र असिगी मियाम गे फनबा थबक तोहनबियु हाइनसु पौसीसना मखाताना फोंदोरकलेन थैंक यू।